이마기 저희양의 수록과 사회적인 콘텐츠다. 배드민턴 메모리를 쳤으나 다머리 좀 전체적으로다가 허브에 아마ang이다. ꯇꯒꯤ ꯏꯇꯤꯍꯥꯁꯇ ꯆꯤꯊꯍꯧꯕ ꯌꯥꯔꯔꯣꯏꯗꯕ ꯆꯥꯎꯅ ꯃꯐꯝ ꯀꯟꯗꯨꯅ ꯂꯩꯔꯒꯗꯕ ꯑꯏꯕꯤ ꯑꯃꯅꯤ꯫ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤ ꯗꯦꯕꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯌꯥꯏꯃ ꯀꯧꯏ꯫ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯡꯕꯤ ꯊꯝꯕꯥꯜ ꯗꯦꯕꯤ ꯀꯧꯏ꯫ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯣꯝꯗ꯭ꯔꯥꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯁꯤꯡꯍꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ꯫ ꯁꯨꯕꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ Rohila Devi, Associate Professor, Department of Manipuri, then College of Art, then this 50-year long journey of literature, Haiba, Tavamasigi, Hamari Chuna Chacharadala, Tavamasigi, Symposium Masigi, Masigi. Symposium, one day